Ngasisu mahaugsagumna mayamgidamakta nungairaba fungawari ama puduna lakjari. Wari asibu ibirakpi Chanu Mangang. Wari asigi mamingna Namasoirabi Rajkumari. Thaina matam amada Kakyen kauba laibak ama leirami. Laibak ase Ningthau panba laibak amani. Kakyen laibaki ningthaugi mamingna Purairomba haina kaurami. Purairomba ningthaugi leima adugi mamingna Nungthil Chaibi haina kaurami. Aduga Purairomba ningthaugi hek thangnana leiba laibak amasu leirami. Laibak adugi ningthaugi mamingna Poirei haina kaurami. Laibak anise hanadagi lamgi wahaudagi adumak yanaraktabaduna ngasisu adumak yeknaba oiduna leiri. Aduga amaromdana Purairomba ningthauga Nungthil Chaibiga anise yumban minaraklaba matung matam phana kuina macha poklamde. Maram masi leibana ningthauna magi leibakta leiriba amaiba amaibi kayabu kokhatuna magi nupibu matau karamna macha yaubani haina yenghalami. Matam kharagi matung leima Nungthil Chaibido magi khoiji khada taujing hairang ama mami tamba hauraklami. Nungthil Chaibina mama oigadore haiba hek khanglakpaga Kakyen laibaki ningthau amadi ningthaugi manai phamnaibasingdo haraubana dhumdham tauduna makhoi nungaiba phongdoklami. Aduga Purairomba ningthaunasu magi leimabu hainingai leitana luna taubirami. Aduna Nungthil Chaibido makhong phauba laibak takhidre. Asumna nongma nongma haukiduna chayol amadagi thabum amadagi ani ahum asum chatkiduna ngasidi Nungthil Chaibi leimado makum matha surakle. Maram maduna Nungthil Chaibina masa nungaite hairakpada ningthauna konung manungda leiriba mayoknabido kausinduna yenghalami. Ngaihaki matung Nungthil Chaibido mamom langlen ama phangjaki. Mapa ningthausu machanupi ama phangjari haiduna yamna haraurami. Adubu mikup kharagi matungdadi makalamna leiramba ningthaugi maithongdo amang banongna khumjinkibagum tuminna laikre. Mahakna khaluba wakhaldugi onna tainabada magi machanupido poklakpa matamda makhut nama yauraptre. Masina maram oiraga ningthaugi pukningdo hena khoirang khoisaunaduna pokpada ngairibi machanupibu hatokinabasu hairaklami. Ningthaugi wadu tabada leiriba konunggi angam athau mayamdo ngakpana khamthengli. Maramdi magi hek bokchabi machanupi phauba mimanadre haiduna hatokro hairiba ningthau asina magi leibakta leiriba tola tarabasingbudi karamna nungsiba ngamgani haina khanarami. Mapuroibagi akanba wafamdo Nungthil Chaibinasu tarami. Aduna mahakna machabu mathada chetna konsinduna manakta leiribi manai amada hairei. Nakhoi tabra aigi inaksidagi loina thokro aduga iningthaubusu aigi inakta changlakanu hayu. Nungthil Chaibigi wafam asi tabada leiramliba manai nupisingdo loina thokre. Aduga mapandana ningthauna hairami. Nakhoi kana lei aigi leimadagi angang ado lauro. Ningthaugi wadu tabada manai singdo kari haigadabano khangdre. Aduna tumindi ngaihak leptuna leinarami. Adubu ningthaugi yathangdi malem leida taphade. Maram aduna manai nupi ama changlaktuna Nungthil Chaibigi mamangda nolukpa amaga loinana leplare. Nungthil Chaibisu masado angang unabada warubaduna maram oiraga machanupi kolaga nungaina tumduna leirami. Madu ubada changlaklibi manai nupi ado haudokpasu ngamdre. Adubu ningthaugi yathang adudi pangthoktaba yadabanina tapna changsinduna angang adubu lauthokadabagi taurakle.
ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯁꯨ ꯋꯥꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯕꯅ ꯑꯉꯥꯡ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯧꯊꯣꯛꯈꯤꯕꯗꯣ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯄꯤꯛꯂꯤꯕ ꯊꯋꯥꯏ ꯃꯆꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯑꯩꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄꯅꯤ"꯫ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯣ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯌꯥꯔꯦ, ꯑꯉꯥꯡ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯕ ꯄꯥꯝꯗ꯭ꯔꯦ꯫ ꯆꯐꯨ ꯑꯃꯗ ꯍꯤꯡꯅ ꯍꯥꯞꯂꯒ ꯂꯩꯕꯥꯛꯇ ꯐꯨꯝꯖꯤꯟꯈ꯭ꯔꯣ"꯫ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯀꯟꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯐꯝꯅꯥꯏꯕꯁꯤꯡꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯁꯦ ꯅꯅꯥꯏ ꯑꯩꯅ ꯁꯣꯔ ꯁꯠꯂꯒ ꯏꯔꯣꯜꯅꯨꯡꯗ ꯑꯣꯏꯅ ꯊꯥꯗꯈ꯭ꯔꯒꯦ, ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕꯗꯤ ꯅꯨꯡꯉꯥꯏꯇꯦ"꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯪꯂꯛꯏ, "ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ?" ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯅꯣꯜꯂꯨꯛꯄ ꯃꯇꯧꯗ ꯂꯦꯞꯂꯔꯦ꯫ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯁꯨ ꯋꯥ ꯍꯪꯂꯛꯏ, "ꯊꯕꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯈꯤꯕ꯭ꯔꯥ?" ꯃꯅꯥꯏ ꯅꯨꯄꯤ ꯊꯕꯥꯗꯣ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯈꯣꯏꯒꯤꯁꯦ?" ꯊꯕꯥ ꯃꯔꯨ ꯂꯨꯛꯅ, "ꯅꯠꯇꯦ ꯂꯩꯃ, ꯑꯗꯨꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ"꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯗꯣ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯆꯪꯉꯛꯄ ꯎꯕꯗ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯅ ꯍꯪꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ?" ꯅꯤꯡꯊꯧꯅ, "ꯂꯩꯃ, ꯑꯉꯥꯡꯗꯣ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯦ"꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯌꯥꯝꯅ ꯋꯥꯔꯧꯅ, "ꯀꯔꯤ ꯃꯔꯝꯒꯤ?" "ꯂꯩꯃ, ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯅꯥꯝꯃ ꯁꯣꯏꯕ ꯌꯥꯗꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯆꯥꯅꯤ ꯍꯥꯏꯅ ꯀꯔꯝꯅ ꯄꯨꯊꯣꯛꯀꯅꯤ?" ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ, "ꯏꯅꯤꯡꯊꯧ, ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯑꯃꯠꯇ ꯎꯒꯦ ꯐꯪꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥꯗꯣ ꯃꯤꯉꯣꯟꯗ ꯀꯔꯤꯒꯤ ꯄꯤꯊꯣꯛꯂꯤꯕ? ꯃꯃꯥ ꯑꯩꯅ ꯊꯥꯕꯨꯝ ꯇꯔꯥꯅꯥꯎ ꯄꯨꯗꯨꯅ ꯋꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤꯕ ꯏꯆꯥꯅꯤ꯫ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯏꯅꯤꯡꯊꯧ"꯫ "ꯂꯩꯃ, ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯄꯨ ꯃꯥꯅ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯐꯤꯕꯝ ꯃꯨꯔꯇꯤ ꯀꯥꯏꯗꯕ ꯏꯆꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯈꯤꯅꯤ"꯫ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤ ꯁꯥꯎꯅ, "ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯊꯃꯣꯏ ꯑꯗꯨ ꯀꯟꯕ? ꯃꯃꯥ ꯑꯩꯅ ꯏꯆꯥꯗꯣ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯤꯠꯀꯤ ꯃꯅꯤꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯂꯤꯕ? ꯑꯩ ꯏꯆꯥ ꯄꯥꯝꯃꯤ, ꯏꯆꯥꯗꯣ ꯌꯥꯝꯅ ꯎꯅꯤꯡꯏ"꯫ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯦ꯫ "ꯂꯩꯃ, ꯑꯗꯨꯝꯅ ꯀꯞꯄ ꯍꯧꯅꯗꯦ, ꯀꯞꯀꯅꯨ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯍꯟꯕꯒꯦ?" "ꯏꯅꯤꯡꯊꯧꯅ ꯑꯋꯥꯠꯄ ꯂꯩꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯀꯞꯄ ꯅꯠꯇꯦ꯫ ꯃꯃꯥ ꯑꯩꯒꯤ ꯈꯣꯝꯂꯥꯡ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯊꯛꯈꯤꯗ꯭ꯔꯤꯕꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯖꯍꯧꯒꯦ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯏ꯫ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜ ꯆꯥꯏꯕꯤꯗꯣ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯃꯁꯥꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯆꯥ ꯌꯥꯎꯗꯕ ꯉꯥ ꯐꯥꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥ ꯐꯥꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯑꯗꯣ ꯃꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯌꯣꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯆꯥꯎꯔꯦꯜ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯅꯤꯅ ꯃꯆꯥꯕꯨ
ꯁꯪꯒꯣꯝꯅ ꯌꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯆꯕꯣꯟ ꯄꯤꯊꯛꯂꯒ ꯌꯣꯛꯄꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ꯫ ꯁꯅꯥꯔꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯥꯗꯣ ꯅꯥꯗꯨꯅꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯃꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯤꯡꯊꯧꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯈꯤꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯀꯧꯈꯠꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯑꯉꯥꯡ ꯑꯗꯣ ꯅꯅꯥꯏ ꯑꯩꯅ ꯍꯥꯠꯈ꯭ꯔꯦ, ꯑꯗꯨꯒ ꯏꯔꯣꯜꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ꯫" ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯌꯥꯊꯪꯅ ꯑꯉꯥꯡ ꯑꯗꯣ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯃꯥꯡꯍꯟꯈꯤꯕ ꯑꯣꯏꯕꯅ, ꯑꯗꯨꯒ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯈꯤꯗꯨꯅ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯟꯖꯨꯅꯔꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯅꯤꯡꯊꯧꯅ, "ꯂꯩꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ?" ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯇꯞꯅ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯁꯤꯒꯤ ꯆꯟꯅꯐꯝ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ, ꯃꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯏꯅꯤꯡꯊꯧ꯫" ꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕ ꯇꯞꯅ, "ꯂꯩꯃ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯏꯅꯤꯡꯊꯧ, ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤ ꯃꯩꯅ ꯀꯌꯥꯝ ꯆꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯏꯅꯤꯡꯊꯧꯗꯤ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯈꯪꯂꯝꯂꯣꯏ, ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯏꯆꯥꯒꯤ ꯃꯩꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡ ꯃꯩ ꯋꯥꯏꯔꯛꯂꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯎꯔꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯝꯂꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇ ꯆꯠꯈꯤꯕꯅ ꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕꯗꯣ ꯃꯥꯒꯤ ꯂꯩꯃ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯆꯥ ꯌꯥꯎꯔꯛꯇ꯭ꯔꯕꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯂꯩꯃ, ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯏꯕꯥꯅꯤ ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏ ꯃꯔꯤꯁꯦ ꯃꯨꯠꯈꯤꯒꯗꯕ ꯃꯔꯝꯅ ꯑꯩ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕ ꯇꯥꯔꯦ꯫" ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯑꯁꯥꯎꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ꯫ ꯃꯁꯤꯗ ꯊꯣꯛꯅꯕꯁꯨ ꯏꯅꯤꯡꯊꯧꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯊꯤꯕꯤꯔꯨꯔꯣ꯫" ꯅꯨꯡꯊꯤꯜꯆꯥꯏꯕꯤꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯗ ꯅꯤꯡꯊꯧꯗꯣ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯁꯨ ꯀꯞꯇꯨꯅ ꯑꯃꯨꯛ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯣꯏꯅ ꯌꯣꯛꯆꯈꯤꯕꯤ ꯃꯆꯥꯏꯕꯦꯝꯃ ꯃꯥꯒꯤ ꯃꯤꯡꯂꯦꯟꯁꯨ ꯇꯝꯐꯥꯌꯥꯏ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯇꯝꯐꯥꯌꯥꯏ ꯆꯍꯤ 10 ꯍꯦꯜꯂꯛꯂꯤ꯫ ꯃꯃꯥ ꯁꯅꯥꯔꯩꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯇꯝꯐꯥ, ꯏꯆꯥꯕꯨ ꯇꯥꯕ꯭ꯔꯣ? ꯅꯪꯒꯤ ꯄꯥꯕꯒ ꯂꯣꯏꯅꯅ ꯆꯪꯂꯛꯎ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ꯫" ꯇꯝꯐꯥꯌꯥꯏꯁꯨ ꯃꯃꯥ ꯇꯥꯅꯕ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯇꯥꯏꯌꯦ ꯏꯃꯥ, ꯆꯪꯂꯛꯑꯒꯦ꯫" ꯇꯝꯐꯥꯌꯥꯏ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯥ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯌꯦ꯫ ꯆꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯄꯥꯕ ꯄꯝꯕꯤꯒꯦ, ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯁꯤꯀꯣ꯫" "ꯇꯜꯂꯤ ꯀꯩꯁꯨ, ꯑꯩꯗꯤ ꯃꯌꯥꯝ ꯆꯥꯎꯔꯦ, ꯄꯥꯕ ꯋꯥꯅꯤꯌꯦ꯫" ꯆꯥꯎꯔꯦꯜꯅ, "ꯋꯥꯔꯣꯏꯗ ꯋꯥꯔꯣꯏꯗ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫" ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ, ꯑꯗꯨꯒ ꯃꯃꯥ ꯁꯅꯥꯔꯩꯅ ꯆꯥꯛꯀꯗꯣ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕꯒꯤ ꯑꯀꯣꯟꯕ ꯊꯤꯔꯛꯈꯤꯕꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯏꯅꯕꯇꯤꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯛꯄꯁꯤꯗ ꯅꯤꯡꯊꯧꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯑꯗꯨꯝ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡ ꯃꯣꯖꯥ ꯑꯃꯗꯤ ꯈꯨꯠ ꯃꯣꯖꯥ ꯀꯌꯥꯁꯨ ꯂꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅ ꯊꯝꯖꯤꯟꯈꯤꯕꯅꯤ꯫ ꯃꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕ
ꯄꯣꯠꯆꯩꯁꯤꯡꯁꯤꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯏꯆꯥꯗꯤ ꯏꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯏꯆꯥꯊꯣꯏꯕꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯑꯅꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯤ ꯎꯔꯒ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯃ ꯄꯨꯏꯅꯕꯇꯤꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯪꯖꯩ, "ꯏꯆꯦ, ꯏꯆꯦꯅ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯣ? ꯑꯩꯅ ꯍꯦꯛ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯣꯡꯃꯇ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯣꯅꯨꯡꯁꯤꯗ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕꯒꯤꯔ ꯏꯆꯦ?" ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯇꯞꯅ, "ꯂꯩꯃ ꯇꯣꯝꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯅ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯂꯕꯁꯨ ꯏꯆꯦꯗ ꯀꯔꯤ ꯑꯋꯥꯕ ꯄꯤꯔꯕꯒꯦ? ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯆꯦꯅ ꯅꯣꯡꯃꯇ ꯃꯥꯏꯊꯣꯡꯁꯦ ꯃꯣꯃꯣꯟ ꯅꯣꯛꯇ꯭ꯔꯤꯕ꯫ ꯂꯩꯃ ꯇꯣꯝꯕꯤꯅ, "ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯏꯆꯦ?" ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯇꯞꯅ, "ꯏꯅꯥꯎ ꯂꯩꯃ ꯇꯣꯝꯕꯤ, ꯏꯆꯦꯅ ꯊꯥꯕꯨꯡ 10 ꯄꯨꯗꯨꯅ ꯐꯪꯖꯈꯤꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯃꯥ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ 2 ꯁꯨꯅ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯏꯊꯥꯁꯤꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯄꯨꯏꯅꯕꯇꯤ ꯉꯛꯅ, "ꯏꯆꯦ, ꯃꯗꯨ ꯍꯦꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯅꯅꯥꯏ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯔꯦꯝꯕꯤ ꯑꯃꯒꯤ ꯃꯆꯥꯕꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯄꯨꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯂ ꯏꯆꯦ?" ꯅꯨꯡꯊꯤꯜꯆꯥꯏꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯄꯨꯝꯅꯃꯛꯁꯦ ꯏꯅꯤꯡꯊꯧꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ꯫" ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯄꯨꯏꯅꯕꯇꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, "ꯑꯗꯨꯗꯤ ꯏꯆꯦ, ꯑꯉꯥꯡꯗꯣ ꯇꯁꯦꯡꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ?" ꯅꯨꯡꯊꯤꯜꯆꯥꯏꯕꯤꯅ, "ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯏꯆꯥꯗꯣ ꯇꯁꯦꯡꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯄꯨꯏꯅꯕꯇꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯍꯧꯈꯤꯗꯨꯅ ꯉꯁꯤꯗꯤ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥꯌꯥꯏꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯏꯅꯕꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯒꯦꯝꯕꯁꯨ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯝꯐꯥꯌꯥꯏꯁꯨ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪ ꯀꯌꯥꯅ ꯇꯝꯐꯥꯌꯥꯏꯕꯨ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗꯅ ꯃꯖꯥꯏꯕꯨꯡꯉꯣ ꯈꯥꯡꯉꯦꯝꯕꯅ ꯃꯃꯥ ꯑꯍꯜ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯗꯣ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯈꯪꯅꯔꯛꯇꯨꯅ ꯈꯥꯡꯉꯦꯝꯕꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯅꯆꯥ ꯑꯩꯁꯨ ꯏꯃꯥꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯑꯃꯇꯪ ꯁꯣꯏꯔꯛꯂꯝꯂꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯅꯤꯀꯣ?" ꯃꯆꯥꯒꯤ ꯋꯥꯐꯝ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ, "ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯄꯥ ꯑꯩꯁꯦ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯋꯥꯏꯔꯛꯂꯦ꯫ ꯏꯄꯥꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯃꯥ ꯑꯍꯜ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯕꯨ ꯏꯄꯥꯅ ꯑꯗꯨꯝ ꯀꯞꯍꯜꯂꯦ꯫ ꯍꯧꯖꯤꯛ ꯏꯄꯥꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ?" ꯈꯥꯡꯉꯦꯝꯕꯅ, "ꯏꯄꯥ ꯅꯤꯡꯊꯧ, ꯏꯆꯦꯗꯣ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯂꯕꯗꯤ ꯏꯆꯦꯒꯤ ꯃꯤꯅꯨꯡꯁꯤ ꯁꯣꯏꯗꯅ ꯃꯧꯄꯥ ꯑꯩꯅꯁꯨ ꯐꯪꯂꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯃꯁꯨ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯇꯝꯐꯥꯌꯥꯏꯁꯨ ꯃꯈꯨꯠ ꯅꯥꯝꯃ ꯈꯛꯇꯪꯗꯨꯅ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯈꯩꯗꯤ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯁꯅꯥꯔꯩꯁꯨ ꯃꯍꯧꯁꯥꯅ ꯌꯥꯝꯅ ꯅꯥꯒꯜꯂꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯇꯝꯐꯥꯌꯥꯏꯅ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯏꯃꯥꯅ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯗ꯭ꯔꯣ? ꯅꯄꯥꯕꯨꯡ ꯍꯜꯂꯛꯂꯒ ꯃꯔꯟꯅꯥꯏ ꯇꯧꯖꯅꯤꯅꯦ." ꯇꯝꯐꯥꯌꯥꯏꯅ, "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯕ꯫
ꯑꯗꯣ ꯈꯨꯠ ꯅꯥꯃꯇꯪꯅ ꯇꯧꯕꯅꯤꯅ ꯈꯔꯕꯨꯗꯤ ꯀꯨꯏꯅ ꯆꯪꯏ꯫ ꯁꯅꯥꯔꯩꯅ ꯈꯨꯠ ꯑꯅꯤ ꯄꯥꯟꯕ ꯏꯃꯥꯅ ꯐꯥꯎꯕ ꯊꯕꯛ ꯇꯧꯕꯗ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯂꯁꯤꯅꯗꯤ ꯅꯪꯅꯗꯤ ꯀꯔꯤꯒꯤ ꯆꯪꯂꯣꯏ? ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯈꯨꯠ ꯑꯅꯤꯃꯛ ꯄꯥꯜꯂꯝꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯃꯈꯛꯇꯪ ꯄꯥꯜꯂꯛꯏꯁꯤꯕꯣ? ꯏꯕꯦꯝꯃ, ꯏꯆꯥꯗꯤꯅꯦ ꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯃꯨꯡꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯂꯕ ꯂꯟꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣꯅꯦ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯈꯥꯒꯦꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯃꯐꯝ ꯈꯔꯗ ꯂꯝ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯃꯗꯤ ꯃꯃꯥ ꯂꯩꯃ ꯑꯅꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯗꯨꯅ ꯂꯝ ꯀꯣꯏꯕ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯇꯝꯐꯥꯌꯥꯏꯅ ꯄꯥꯠꯇꯨꯒꯤ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯄꯥꯠꯇꯨꯗ ꯊꯥꯛꯂꯝꯕ ꯂꯥꯡꯗꯣ ꯀꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯇꯝꯐꯥꯌꯥꯏ ꯍꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯈꯥꯡꯉꯦꯝꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯗꯨꯅ ꯈꯥꯡꯉꯦꯝꯕ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯈꯥꯡꯉꯦꯝꯕꯗꯣ ꯃꯅꯥꯏ ꯅꯨꯄꯥ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯒ ꯂꯣꯏꯅꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯌꯥꯏ ꯃꯄꯥ ꯃꯆꯥꯁꯨ ꯂꯥꯡ ꯀꯥꯏꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯣꯏꯔꯩ ꯅꯤꯡꯊꯧꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯝꯐꯥꯌꯥꯏ ꯃꯄꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯒꯣꯜ ꯑꯗꯣ ꯊꯧꯖꯤꯜꯂꯛꯇꯨꯅ ꯋꯥ ꯍꯪꯂꯛꯏ꯫ "ꯍꯥꯏ, ꯅꯈꯣꯏ ꯉꯥꯏꯈꯣ!" ꯆꯥꯎꯔꯦꯜꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯒꯗꯕ? ꯂꯥꯟꯃꯤ ꯑꯃꯅ "ꯃꯐꯝ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯈꯥꯡꯉꯦꯝꯕꯗꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯏ꯫ ꯃꯗꯣ ꯐꯥꯒꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯄꯥ ꯅꯆꯥꯅ ꯃꯈꯣꯏꯕꯨ ꯊꯦꯡꯅꯔꯛꯄ꯭ꯔꯥ?" ꯆꯥꯎꯔꯦꯜꯅ "ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡ, ꯑꯩꯈꯣꯏꯗꯤ ꯊꯦꯡꯅꯖꯔꯛꯇꯦ." ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯡꯉꯦꯝꯕ ꯔꯥꯖꯀꯨꯃꯥꯔꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯄꯥ ꯃꯆꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯈꯣꯏ ꯇꯝꯅ ꯁꯒꯣꯜꯗꯣ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯊꯣꯏꯕꯤ, ꯀꯔꯝ ꯇꯧꯅꯤ ꯑꯁꯤꯗꯤ? ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯍꯥꯏꯕꯗꯨꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯒ ꯈꯥꯒꯦꯝꯕ ꯍꯥꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯅ ꯏꯄꯥꯅ ꯇꯥꯏ꯫ ꯑꯗꯨꯅ ꯃꯆꯥꯏꯕꯨꯡꯉꯣ ꯈꯥꯡꯉꯦꯝꯕꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯝꯕꯥ ꯉꯝꯂꯣꯏ꯫ ꯏꯄꯥ ꯏꯆꯥꯁꯨ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯤꯗꯣ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯥꯡꯉꯦꯝꯕꯁꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯗ ꯊꯥꯡꯅ ꯈꯪꯂꯪ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯡꯅ ꯂꯪꯂꯛꯄꯗꯨꯗ ꯈꯥꯡꯉꯦꯝꯕꯒꯤ ꯃꯅꯥꯏ ꯑꯃꯅ ꯇꯣꯡꯂꯤꯕ ꯁꯒꯣꯜ ꯑꯗꯨꯗ ꯄꯥꯟꯕꯗꯒꯤ ꯁꯒꯣꯜ ꯑꯗꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯂꯝꯂꯒ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯍꯥꯏꯊꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯒꯦꯝꯕꯁꯨ ꯃꯥꯂꯦꯝ ꯂꯩꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯈꯥꯒꯦꯝꯕꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯍꯨꯏꯔꯣꯏꯁꯥ, ꯅꯈꯣꯏꯅ ꯂꯥꯟ ꯄꯥꯝꯂꯒꯅ ꯂꯥꯟ ꯇꯧꯁꯤ, ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯀꯣꯏꯕ ꯂꯥꯛꯄ ꯑꯩꯕꯨ ꯐꯥꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯕꯗꯤ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤ ꯈꯪꯗꯦ?" ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤ ꯑꯃꯅ "ꯍꯦ, ꯑꯉꯥꯡꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯅꯪꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯕꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯐꯥꯒꯗꯧꯔꯤꯕꯁꯤ." ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤ ꯃꯈꯣꯏ ꯇꯔꯨꯛꯇꯨꯒ ꯈꯥꯡꯉꯦꯝꯕꯒꯤ ꯃꯅꯥꯏ ꯑꯃꯗꯤ ꯈꯥꯡꯉꯦꯝꯕ ꯃꯁꯥ ꯌꯥꯎꯅ ꯃꯐꯝꯗꯨꯗ ꯈꯨꯠ ꯍꯦꯛꯇ ꯊꯣꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯡꯉꯦꯝꯕꯒꯤ ꯃꯅꯥꯏ ꯑꯃꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯨꯠ ꯊꯣꯛꯅꯔꯕꯗ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤꯁꯨ ꯃꯤꯑꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯤ꯫ ꯑꯗꯨꯒ ꯈꯥꯒꯦꯝꯕꯁꯨ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤ ꯑꯃꯒ ꯂꯥꯝꯕꯥ ꯇꯧꯅꯕꯗ ꯃꯍꯥꯛꯅ ꯈꯔ ꯅꯣꯛꯈꯤꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯥꯒꯦꯝꯕꯒꯤ ꯃꯀꯣꯛ ꯀꯛꯂꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯈꯥꯒꯦꯝꯕꯒꯤ ꯂꯨꯔꯦꯜ ꯀꯛꯈꯤꯒꯗꯧꯔꯤ꯫ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯗꯣ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ, "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡ!" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯥꯒꯦꯝꯕꯒꯤ ꯂꯨꯔꯦꯜ ꯀꯛꯀꯦ ꯍꯥꯏꯅ ꯍꯥꯏꯒꯠꯂꯛꯄ ꯊꯥꯡꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯇꯝꯐꯥꯌꯥꯏꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏ ꯑꯃꯨꯛꯀꯁꯨ ꯂꯥꯎꯔꯛꯏ,
ꯌꯦꯛꯅꯕꯕꯨ ꯍꯥꯠꯂꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯈꯥꯒꯦꯝꯕꯁꯨ ꯊꯤꯡꯊꯕ ꯇꯧꯗꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯨꯝꯅ ꯊꯤꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯈꯥꯡꯉꯦꯝꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯨꯊꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤ ꯑꯃ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯁꯥꯐꯨ ꯀꯟꯅ ꯍꯦꯛꯇ ꯊꯤꯜꯂꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯍꯥꯏꯐꯦꯠ ꯂꯥꯎꯈꯤꯕꯒꯨꯝꯅ ꯆꯞ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯇꯞꯅ ꯀꯧꯔꯛꯏ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯇꯝꯐꯥꯌꯥꯏꯁꯨ ꯃꯄꯥꯕꯨ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯒꯤ ꯃꯃꯥꯏꯗꯁꯨ ꯂꯥꯟꯃꯤ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯗꯣ ꯃꯈꯨꯠ ꯅꯥꯝꯃꯁꯨ ꯌꯥꯎꯗꯕꯅꯤꯅ ꯉꯥꯛꯂꯧ ꯑꯣꯏꯍꯧꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯇꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯏ ꯈꯔꯗꯨꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯈꯥꯒꯦꯝꯕꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯇꯝꯐꯥꯌꯥꯏꯕꯨ ꯌꯦꯡꯂꯝꯃꯤ ꯈꯥꯒꯦꯝꯕ ꯇꯞꯅ ꯀꯧꯔꯛꯏ ꯄꯥꯏꯕꯨꯡꯉꯣ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯑꯁꯣꯛꯄꯁꯦ ꯌꯦꯡꯂꯨꯔꯁꯤ ꯆꯥꯎꯔꯦꯜ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯅꯥꯏ ꯑꯃꯅ ꯇꯝꯐꯥꯌꯥꯏꯕꯨ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯗꯒꯤ ꯈꯥꯒꯦꯝꯕ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯇꯝꯐꯥꯌꯥꯏꯕꯨ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯗꯣ ꯃꯔꯥꯏꯕꯛꯇ ꯏ ꯈꯔꯁꯨ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯁꯣꯔꯗꯣ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯆꯥꯊꯣꯏꯕꯤ ꯅꯃꯥ ꯅꯆꯥꯗꯤ ꯋꯥꯍꯧꯒꯗꯧꯔꯤꯗꯣ ꯇꯝꯐꯥꯌꯥꯏꯁꯨ ꯃꯄꯥꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯣ ꯇꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯉꯥꯏꯍꯥꯛ ꯆꯩꯅꯥꯈꯣꯜ ꯈꯥꯡꯂꯨꯔꯒ ꯃꯃꯥꯏꯗꯣ ꯇꯞꯅ ꯅꯣꯡꯈꯠꯂꯛꯇꯨꯅ ꯐꯝꯁꯤꯠ ꯁꯤꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯄꯥꯕꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯀꯣꯡꯈꯠꯂꯒ ꯍꯥꯏꯔꯛꯏ ꯄꯥꯕꯥ ꯁꯦ ꯄꯥꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯈꯥꯒꯦꯝꯕꯅ ꯍꯥꯏꯔꯛꯏ ꯄꯥꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯁꯤ ꯇꯝꯐꯥꯌꯥꯏꯅ ꯄꯥꯕ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯄꯥꯕꯕꯨ ꯂꯥꯌꯦꯡꯗꯣꯏꯅꯦ ꯆꯥꯎꯔꯦꯜ ꯇꯞꯅ ꯏꯄꯥꯒꯤ ꯏꯆꯥꯊꯣꯏꯕꯤ ꯍꯧꯔꯦꯟ ꯅꯃꯥꯅ ꯏꯄꯥꯕꯨ ꯍꯪꯂꯛꯂꯕꯗꯤ ꯄꯥꯕꯗꯤ ꯄꯥꯠꯇ ꯉꯥ ꯐꯥꯍꯧꯔꯤ ꯍꯥꯏꯅ ꯈꯨꯝꯃꯨꯀꯣ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯝꯐꯥꯌꯥꯏ ꯉꯁꯥꯏꯗꯒꯤ ꯀꯞꯊꯣꯛꯐꯝ ꯈꯪꯗ ꯂꯩꯔꯝꯕꯗꯣ ꯍꯟꯗꯛꯇꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯣ ꯇꯞ ꯇꯞ ꯇꯥꯅ ꯍꯥꯏꯔꯛꯂꯤ ꯄꯥꯕ ꯀꯩꯒꯤ ꯄꯥꯕ ꯅꯇꯣꯝꯇ ꯉꯥ ꯐꯥꯔꯒ ꯂꯩꯗꯣꯏꯅꯣ ꯑꯩꯁꯨ ꯄꯥꯕꯒꯤ ꯃꯇꯨꯡ ꯏꯜꯂꯛꯇꯣꯏꯅꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯎꯔꯦꯜꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯆꯩꯅꯥꯈꯣꯜ ꯉꯥꯏꯍꯥꯛ ꯈꯪꯂꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯇꯝꯐꯥꯌꯥꯏꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕ ꯅꯪ ꯆꯠꯈꯤꯅꯣ ꯄꯥꯕ ꯍꯧꯔꯦꯜ ꯏꯃꯥꯅ ꯏꯆꯥꯊꯣꯏꯕꯤ ꯅꯄꯥꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯩꯗꯤ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯄꯥꯕ ꯁꯦ ꯍꯧꯒꯠꯂꯣ ꯄꯥꯕ ꯈꯥꯒꯦꯝꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ ꯇꯝꯐꯥꯌꯥꯏ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯕ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯅꯥꯝꯃ ꯁꯣꯏꯔꯕꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯆꯥ ꯑꯩꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯃꯁꯥ ꯉꯝꯗꯕꯒꯤ ꯍꯤꯞꯇꯨꯅ ꯂꯩꯍꯧꯔꯤꯕꯤ ꯏꯃꯥꯗꯅ ꯀꯔꯝꯅ ꯄꯥꯎꯁꯦ ꯇꯝꯒꯅꯤ ꯅꯪ ꯆꯠꯈꯤꯅꯣ ꯄꯥꯕ ꯑꯁꯨꯝꯅ ꯈꯥꯒꯦꯝꯕ ꯍꯣꯏꯅ ꯇꯧꯔꯒ ꯆꯥꯎꯔꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯇꯝꯐꯥꯌꯥꯏꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯁꯅꯥꯔꯩꯁꯨ ꯏꯃꯨꯡꯗꯒꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯏꯃꯥ ꯇꯥꯏꯌꯦ ꯇꯝꯐꯥꯌꯥꯏ ꯈꯣꯟꯖꯦꯜꯗꯣ ꯅꯤꯛꯂꯞꯅ ꯏꯃꯥ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯑꯩꯅ ꯏꯃꯥꯗ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃ ꯎꯍꯟꯒꯦ ꯏꯃꯥ ꯋꯥꯗꯨ ꯍꯥꯏꯔꯒ ꯇꯝꯐꯥꯌꯥꯏꯗꯣ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯁꯅꯥꯔꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯅꯄꯥꯅꯆꯥ ꯉꯥ ꯐꯥꯕ ꯆꯠꯈ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯅꯄꯥꯅ ꯇꯨꯝꯂꯒ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯃꯄꯥ ꯅꯪ ꯆꯠꯈꯤꯅꯣ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯏꯆꯥꯒꯤ ꯈꯟꯗꯨꯅ ꯅꯪ ꯑꯩ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯦ ꯃꯄꯥ ꯇꯝꯐꯥꯌꯥꯏꯁꯨ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥꯔꯩꯁꯨ ꯃꯄꯨꯔꯣꯏꯕꯕꯨ
ꯑꯁꯨꯝ ꯀꯧꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯐꯨꯟꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯝꯐꯥꯌꯥꯏꯅ ꯃꯃꯥꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯋꯥꯈꯜ ꯂꯥꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯇꯝꯐꯥꯌꯥꯏꯗꯣ ꯇꯦꯡꯊꯥꯅꯥꯋꯣꯏ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯥꯒꯦꯝꯕꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯃ ꯀꯣꯅꯨꯡꯗ ꯊꯥꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥꯂꯩꯃ ꯑꯅꯤꯒ ꯂꯣꯏꯅꯅ ꯑꯉꯝ ꯑꯊꯧ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯍꯥꯟꯋꯥꯏ ꯃꯆꯥꯏꯕꯦꯝꯃ ꯇꯝꯐꯥꯌꯥꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯆꯥꯎꯔꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗ ꯁꯤꯟꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕ ꯍꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯄꯤꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯁꯠ ꯇꯩꯊꯣꯛꯆꯩ꯫ ꯃꯗꯨ ꯎꯕꯗ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯕꯒꯨꯝꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯄꯣꯛꯄ ꯑꯅꯤꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ"꯫ ꯈꯥꯒꯦꯝꯕꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ, "ꯏꯄꯥꯅꯤꯡꯊꯧ, ꯏꯃꯥ ꯂꯩꯃꯔꯦꯟꯕꯤ, ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ, ꯏꯆꯦꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯁꯤ"꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯅ ꯍꯥꯏꯔꯛꯏ, "ꯃꯆꯥꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯄ꯭ꯋꯥꯃꯛꯅꯤ ꯈꯜꯂꯒꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯋꯥꯐꯝꯗꯣ ꯏꯆꯦꯅ ꯌꯥꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯏꯄꯥ ꯏꯃꯥ ꯑꯅꯤꯅ ꯊꯝꯕꯤꯔꯝꯂꯕ ꯃꯜꯂꯕ ꯌꯨꯝ ꯑꯁꯤꯗ ꯅꯆꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯁꯅꯨ"꯫ ꯃꯗꯨꯒꯤ ꯃꯔꯛ ꯊꯠꯂꯒ ꯇꯝꯐꯥꯌꯥꯏꯕꯨ ꯄꯨꯔꯛꯇꯨꯅ ꯆꯥꯎꯔꯦꯜ ꯃꯇꯩ ꯃꯅꯥꯎꯗ ꯁꯤꯟꯅꯔꯝꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯑꯣꯏꯗꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ"꯫ ꯅꯤꯡꯊꯧꯅ, "ꯀꯔꯝꯕ ꯋꯥꯐꯝꯅꯣ"? ꯅꯨꯄꯤ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯉꯁꯤ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗꯣ, ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯂꯩꯃ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤꯕꯤ ꯃꯆꯥꯏꯕꯦꯝ ꯑꯗꯨꯅꯤ ꯉꯁꯤ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ"꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇ ꯆꯤꯟꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ, "ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ"꯫ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯁꯨ ꯇꯞꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯏꯆꯥꯕꯨ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯀꯌꯥꯗ ꯋꯥꯖꯈꯤꯕ, ꯑꯗꯨꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯏꯆꯥꯕꯨ ꯏꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯕꯤꯔꯤ꯫ ꯂꯥꯎ, ꯏꯆꯥꯕꯨ ꯏꯊꯥꯁꯤꯗ ꯆꯦꯠꯅ ꯀꯣꯟꯒꯦ ꯏꯃꯥꯅ"꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯅ ꯍꯥꯏꯔꯛꯏ, "ꯆꯠꯂꯣꯀꯣ ꯏꯇꯥ, ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯃꯛ, ꯅꯕꯥꯅꯤꯅ ꯋꯥꯅ ꯌꯣꯛꯆꯔꯝꯕꯤ ꯅꯈꯣꯏꯒꯤ ꯅꯆꯥꯁꯦ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯅ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯠꯂꯒꯦ. ꯅꯈꯣꯏꯅ ꯏꯆꯥꯕꯨ ꯌꯣꯛꯄꯤꯔꯝꯕꯒꯤ ꯂꯃꯟꯗꯤ ꯁꯤꯡꯕ ꯅꯪꯍꯧꯗ꯭ꯔꯦ. ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯣꯀꯣ"꯫ ꯑꯁꯨꯝꯅ ꯇꯝꯐꯥꯌꯥꯏꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯔꯕꯁꯨ ꯃꯃꯥ ꯁꯅꯥꯔꯩ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯒꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯑꯋꯥꯕ ꯀꯌꯥꯁꯨ ꯈꯪꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯄꯤꯔꯔꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯎꯪꯂꯒ ꯂꯩꯕ ꯑꯁꯤꯗ ꯃꯄꯥꯅꯤꯡꯊꯧꯅ ꯆꯪꯂꯛꯇꯨꯅ ꯍꯪꯅꯔꯤ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯕꯒꯦꯅꯦ"? ꯇꯝꯐꯥꯌꯥꯏ ꯇꯞꯅ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛꯇꯣ ꯐꯪꯗꯅ ꯄꯨꯟꯁꯤ ꯂꯣꯡꯈ꯭ꯔꯦ꯫ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯕꯤꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯒ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯕꯤꯌꯨꯗꯣ ꯏꯄꯥ ꯏꯕꯨꯡꯉꯣ"꯫ "ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯄꯥꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯍꯌꯦꯡꯃꯛ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯒꯦ, ꯑꯗꯨꯒ ꯏꯄꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤꯕꯒꯤ ꯂꯃꯟ ꯑꯗꯣ ꯁꯤꯡꯕ ꯁꯛꯂꯒꯦꯀꯣ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ"꯫ ꯑꯁꯨꯝꯅ ꯃꯄꯥꯅꯤꯡꯊꯧꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯈꯥꯒꯦꯝꯕꯁꯨ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯆꯒꯦ ꯍꯥꯏꯅ ꯌꯥꯏꯐ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯇꯝꯐꯥꯌꯥꯏꯁꯨ ꯃꯧꯄ꯭ꯋꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯃꯤ꯫
ꯑꯗꯨꯒ ꯃꯃꯥꯂꯩꯃ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯄꯨꯔꯩꯔꯣꯝꯕ ꯅꯤꯡꯊꯧꯅ ꯂꯥꯟꯗꯣ ꯃꯥꯏ ꯄꯥꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯥꯕꯥ, ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯆꯥ ꯑꯩꯅ ꯅꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯂꯤ꯫ ꯅꯈꯣꯏ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯃꯥ, ꯄꯥꯕꯥ"꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯤꯕꯗꯣ ꯃꯃꯥꯂꯩꯃ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯝꯐꯥꯌꯥꯏꯗꯣ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯃꯃꯥꯂꯩꯃꯔꯦꯝꯕꯤ ꯑꯅꯤ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯈꯥꯒꯦꯝꯕꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯆꯝꯂꯕ ꯃꯤꯌꯥꯝꯕꯨꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯀꯛꯌꯦꯟ ꯂꯩꯕꯥꯛꯇꯣ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫